Ngasi nungdaran phongkiba pandam pause dagi maru oiba pau khara khangasaraga miyamda khudo tamjige Kuki militant sama changlakhi haibagi detail report pikhatlaknaba army ki maikei security advisor da khangalakle ningtina train tawraba Kuki militant sama Manipur da September kungani panda changlakani haiba ofam amagi matangda masigi chapchaba report ama Manipur ki security advisor Kuldip Singhana army ki maikei da piraknaba hairakle Manipur da train tawraba Kuki militant sama changlakhtuna landa chathanaba Sem sare habagi matangda Manipur ki security advisor Kuldip Singhana tha asigi kunda pangthopa press conference amada masigi matangda security ki oiba chapchaba thorong lokhole haina phongdokhibani Indian Army ki special corps ne S ki khuthangda phongdorakpada ofam achi yamna haksina lofam thokpana chapchaba security ki oiba thorong lokhanaba Kuki militant jamapal changlakani habagi information asigi chapchaba ofam sing security advisor ki office na khangalakadabani masigi information asi haujima ki oina di army na phangba leitri haide information asi ahamba oina CM office na DGP amaji security advisor da khangalakibani haibase leak oiba letter aduna udlei Indian amase Myanmar ani ki marakta kilometer 1,700 fughomdoi ngamkhai pulibani masigi manungda Arunachal Pradesh ki sarukna kilometer 900 Nagaland na kilometer 913 Manipur na 909 amasung Mizoram na kilometer 110 oiribani makha tarakpa pauda Kuki terrorist singa central force ka loktunare haba mayek senglei kokomi Manipur ki security advisor Kuldip Singhana train tawraba Kuki militant sama Myanmar dagi Manipur da sanglakre hana phongdokhiba ofam angapopoi central force lising humpu lariba sida Kuki militant sing iraira na changsilakpa simangna central force ka Kuki militant singa loktunare haba mayek senglei haina Coordinating Committee on Manipur Integrity Kokomi na phongdorakle Kokomi na thadorapa chero amada train tawraba Kuki militant samapal Myanmar dagi Manipur da changsilakre habagi matangda secretary to chief minister ningthokjam Geoffrey na official oiba chero ama thokiba miyamna khangnakhi masida masibo achumbara arambara haina miyamna samamna na leiringai cherakta security advisor Kuldip Singhana tha asigi kunda CM secretary ta Pamisinga unaba amada Indian Security Intelligence na pirakpa report ki matung ina Myanmar dagi ningthina train tawraba Kuki militant samapal Manipur da changsingkre haba chumle hana phongdokhiba ang apopoi asuk yamkraba central force ing lairiba amadi state force lairiba sina manthau ningthina pangthoklamnabade Kuki militant lokaina changsilakpa ngamloi aduba sigumba Kuki militant singni iraida na changsilakpa ngamliba sina takpade central force ka Kuki terrorist kanguga Lautunabani haiba mayek sengle haide Shero sin hai mamang sei lising aniga sumna kongo homdagi mi ahumdagi asigumba Kuki terrorist singa sinna Manipur da narol da changlakhtuna maitei miyam da landaduna genocide chatharakpada central force na yengduna leire security advisor Kuldip Singhana ningthina train tawraba Kuki terrorist singna miyoi kuntra na saba kanglup khaidoktuna leire haibase khanglaba fawbada central force lising hompu leiriba amade State Force lising kuntraga manga hena leiriba sida ngasi fawbada tumina yengduna leiriba se central lengang na Manipur thugana ba hotnabani haina lawdaba ngamloi mamang thakta kokomi gi maikei dagi Jiribam district ta Kuki terrorist sing changsilaktuna landara kodar hana khangalaba fawbada security advisor amadi DGP ne lokhopam thokpa thabak lokhakhidabana ngasi fawbada Kuki terrorist sing jiribam da landaduna hapa topagi thabak asi chatharakpani Myanmarom dagi narolda Kuki militant sama polom changsilakpada central force amadi state force na matam chana pharaga matik chaba action lokhakre hana khudam changdam kaya galonina miyam da khangalabadi miyam na central force singa china mahaki praja miyam bo thamoi singna ngak sele hana ikai khumnagani central force amadi Kuki terrorist kangu singa laktuna raga narol da changsilakliba Kuki terrorist sing miyam na oki khangkhibadagi micham miyam ngaknabani haduna security advisor na chair lawdraga security force ki awangba thakta Strategic Operation Group SOG gi mifam kauriba se kadai fawa thamoi singna micham miyam ngak sengadagi haibase miyam na thajaningai oide haire maram asina India lengang na Manipur gi miyam masagi asengba citizen ama oina ikai khumnar birabade asigumba proxy war gi thong asi khudakta lepiu hauji thok live irang ase center lenga amade selenga anina atuba matamda loisilo haina su kokomi gi maikei digi taksilakli makha tarakpa pauda maitei amasung Kuki animakna nungsi chanana laminana honaminasi Union Minister Sindhya Manipur da lariba maitei amasung Kuki for animakna nungsi chanana laminana honaminasi na Union Minister for Communication and Development of Northeastern
Regent Jayoti Diat Shindiana Fongdokre, Delhi de Pangthokliba North East Student Festival da Saruk Yaba Lakiba, Union Minister na Pangsing na hangba wahang amada mathaki wafam asi phongdola duna mahak na hai, leva asigi citizen khudimang na unity in diversity haiba principle asingang na saminasi, awang nungpol state singi sakot thorangi matang na paladuna, awang nungpol state sing da mawal newa phangdaba khunggang, kunga mangarom lairiba asi matanggi sayi asigi manungda, mobile phone network connection phangalaga ni hana sumahang na phongdoke, awang nungpol lamdama asigi leva asigi, ahamba yumbi makong ne haiba wafam thamladuna, lamdama somda railway de thadaba semfamgi, hana dagi saruk taragamato hengalagani, hana awang nungpol lamdamda airport mapal khak lairamba do, haujikti airport taragatare laire, Sikkim da hana layramdaba adu haujikti airport ama laire, aduga Arunachal Pradesh da airport ahum laire, awang nungpol lamdamda hana chayol amada, freight service sama palairamba adu haujikti, lising amaga sama palaire haike, mahaki ministry asina senduna sayi asilo silakpada, awang nungpol lamdamda, Asrat Lasmi Mahotsav pangthokani, masina awang nungpol lamdamgi sel thunggi phibam, phagahanabagi asoba platform ama oiragani hanasu, Union Minister Shindiana Fongdokhe, makha tarakpa pauda, Center na awang nungpol lamdambu Afghanistan onthoknaba honare, MP Bimol Akoizam, Center na Manipur da yengliba miyeng, kana yaningdaba phongdola duna awang nungpol lamdambu, Center government na Afghanistan onthoknaba kariga hotnaribano haina, Congress MP angomsa Bimol Akoizam na, Center lengakpu kana yaningdaba phongdokre, video conference ki khutangda PDI na lawba interview amada, MP Bimol Akoizam na Afghanistan bu, banana lepravik haina samdamna duna Center lengang na, awang nungpol lamdambu asigumba Afghanistan ama ohenaba, kariga honaribano haina Center lengak tahangle, Manipur da taraga taruk helava irang ase Center government na, puksel sengna losinaba honade haina maral siraduna, Manipur na Uttar Pradesh na traga Bihar oiramlabade, oidiba phiba masi oiramlo haina sa phongdokhe, mahak na makha taraduna hai, Manipur da irang ase tholakpadagi masibu laksinaba Center na, Central Force lising hampu Manipur da thajalakre adubu irang de, laksimba ngamdana laire, taraga taruk hena irang ase adumak sa thaduna lairiba ase, karigumba Uttar Pradesh, Bihar, Rajasthan natraga, Madhya Pradesh da oiramlabade, irang ase na hanalo silamlagani, mahak na makha taraduna hai, separate administration gi issue asigi matangda BJP gi, MLA singi marakta yaningba amadi sogapa ani thokna, laibana Prime Minister na mahaki MLA amani Minister sing, kauraga India dadi, masi tawba yaro haina khangangadabani, amaramda Chief Minister M. Birengi oinadi demand asi yade, adubu haujik Manipur da oirakliba issue asigi matangda, mahak na mapung oina laksinaba masagi sakti, daita mangonda leitabagum tawri, punamak Center government na supai pairaga thambagum tawri, Manipur ga law and order gi fibam soksilakli, Afghanistan da warlords sing na maning tawna kocha chapada, Central Authority na masibu laksinaba honade haba wafam thambaga lonina, masi Center na puksel sengna laksinaba honadabagini, adubu Manipur da haujik oiriba phiba maside, Afghanistan gi khenaba leitabagum tawre, masida Center lengang nasu yengduna leide hainasu, Congress MP asina makhata na phongdokhe, Manipur da oirakliba phiba masi India na ningkha tamlaba matungda, inaw nawa civil war gumba amagi mamita abagalonina, afaba makhalgi khulaising sijinaba amadi military style operation satharakle, India haibasi banana republic amanate, Indian Armed Forces mapalebak singda, peacekeeping force ama oine suchatlibani, maram asina Manipur da satharakliba thawng asi Center na tawhampham thokte haiba wafam thamki, Manipur da thoklibi irang asigi haurapam matangda, Manipur ki Chief Minister na su chapchaba ama thamdana, ngahak ki wangangduna leide, irang asi narco terrorism ki thawinsin na amuk haigani, khara leiraga nati amuk haigani, khara leiraga irang asida foreign immigrant ki khut yawi haiduna, amuk phongdokpa asina miyamda chamamnaba mapoale.